ꯍꯌꯦꯡ ꯏꯆꯟꯅꯨꯄꯤꯒ ꯃꯄꯥꯒ ꯆꯠꯈ꯭ꯔꯅꯤ ꯍꯟꯈ꯭ꯔꯅꯤ ꯑꯗꯨꯅ ꯁꯣꯞꯄꯤꯡ ꯄꯨꯊꯣꯛꯄ ꯆꯠꯀꯦ ꯇꯧꯔꯤ ꯑꯩꯈꯣꯏ ꯆꯦꯅ ꯑꯗꯣ ꯐꯦꯟꯁꯤ ꯆꯪꯉꯗꯁꯨ ꯌꯥꯎꯁꯪ ꯍꯣꯂꯤꯒꯤ ꯂꯥꯡꯅꯕꯅꯤꯅ ꯐꯦꯟꯁꯤꯗꯁꯨ ꯐꯝꯗ꯭ꯔꯦꯌꯦ ꯐꯖꯅꯀꯣ ꯐꯦꯟꯁꯤꯗ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯗꯅ ꯄꯣꯠ ꯆꯩ ꯌꯦꯡꯕꯗꯣ ꯂꯣꯏꯁꯟꯅꯔꯤ ꯆꯤꯆꯦ ꯍꯣꯏꯁꯨ ꯑꯩꯇꯅꯤ ꯆꯠꯂꯣꯏꯗꯣꯏꯁꯦ ꯑꯩ ꯑꯉꯥꯡ ꯄꯨꯊꯣꯛꯑ ꯆꯠꯄꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏꯕꯀꯣ ꯂꯥꯞꯁꯨ ꯂꯥꯞꯄꯦꯕ ꯁꯤꯗꯩꯗꯤ ꯑꯗꯨꯅ ꯑꯩꯅ ꯌꯨꯝꯗ ꯂꯩꯍꯧꯔꯅꯤ ꯅꯨꯡꯁꯤꯠꯅ ꯄꯔꯗꯥꯁꯦ ꯐꯔ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯣ ꯆꯤꯡꯒ ꯐꯖꯅ ꯎꯔꯦꯕꯀꯣ ꯉꯁꯤꯗꯤ ꯅꯨꯡꯁꯥꯒꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯗꯣꯛꯏ ꯆꯤꯡꯒꯁꯦ ꯎꯕꯁꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯃꯥꯜꯂꯦ ꯁꯤꯗꯤ ꯐꯖꯅ ꯁꯤꯠꯂꯤ ꯁꯤꯡꯒꯔꯩ ꯄꯥꯝꯕꯤꯅꯤ ꯑꯁ ꯄꯥꯜꯂꯛꯑꯗꯤ ꯃꯅꯝ ꯀꯌꯥꯝ ꯅꯨꯡꯁꯤꯗꯅ ꯂꯣꯏꯔꯅꯤ ꯂꯥꯛꯄꯗꯩ ꯊꯣꯛꯇ꯭ꯔꯦ ꯊꯣꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯥꯒꯤ ꯕ꯭ꯂꯣꯛ ꯀꯟꯅ ꯊꯥꯗꯒꯤ ꯇꯧꯔꯤꯕ ꯁꯨꯃꯥꯡꯁꯤꯁꯨ ꯀꯟꯅ ꯁꯨꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯜꯗ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯔꯨꯈꯤꯒꯦ ꯆꯟ ꯂꯥꯛꯄꯒꯤ ꯊꯣꯛꯇ꯭ꯔꯦꯕ ꯅꯍꯥꯟ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃ ꯊꯣꯛꯇ꯭ꯔꯦ ꯉꯔꯥꯡ ꯍꯣꯂꯤ ꯑꯣꯏꯕꯒꯤ ꯊꯣꯛ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯅꯍꯥꯟꯅ ꯃꯃꯥ ꯗꯣꯛꯇꯔ ꯄꯨꯕꯒꯤ ꯗꯤꯟꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯣ ꯃꯣꯏꯗꯣ ꯍꯌꯦꯡ ꯍꯟꯈ꯭ꯔꯅꯤ ꯑꯗꯨꯅ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯇꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯛꯀꯦ ꯇꯧꯕꯅꯦ ꯑꯩꯁꯦ ꯐꯤꯒꯔ ꯌꯥꯝ ꯊꯤꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟ ꯑꯩꯒꯤ ꯆꯅꯤꯡꯁꯦ ꯃꯤꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕ ꯍꯪꯉꯛꯏꯗꯣ ꯑꯩꯒꯤ ꯆꯅꯤꯡꯁꯦ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯕꯦꯜ ꯐꯥꯍꯧꯗ꯭ꯔꯦꯕꯀꯣ ꯑꯩꯁꯦ ꯀꯅꯥꯝꯅ ꯍꯥꯏꯕꯤꯍꯧꯗ꯭ꯔꯦ ꯁꯦ ꯕꯦꯒꯁꯤꯅ ꯈꯨꯝꯖꯤꯜꯂꯤꯅꯦꯕ ꯑꯩꯒꯤꯁꯨ ꯋꯥꯔꯤ ꯂꯩ ꯕꯦꯒꯁꯦ ꯄꯥꯏꯕꯒꯤ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯃꯌꯥꯝ ꯀꯣꯏꯊꯣꯛꯎꯔꯣ ꯃꯄꯥꯟꯗꯁꯨ ꯌꯨꯝꯒꯤ ꯀꯩꯅꯣ ꯁꯦꯝꯕꯒꯤ ꯀꯟꯅ ꯃꯀꯣꯟꯅ ꯂꯣꯏꯔꯦ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯆꯉꯥꯡ ꯊꯛꯀꯦ ꯇꯧꯕꯅꯤ ꯆꯉꯥꯡ ꯂꯣꯜꯂꯦ ꯁꯤꯡ ꯈꯔ ꯌꯥꯝ ꯍꯥꯞꯆꯤꯜꯂꯒ ꯈꯅꯥꯎꯁꯤꯁꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯆꯥꯁꯨ ꯂꯣꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯁꯦ ꯍꯩꯅꯕ ꯇꯧꯔꯒꯦ ꯃꯃꯥꯒꯤꯅ ꯍꯩꯕꯤꯔꯦ ꯑꯗꯨꯒ ꯀꯪꯂꯥ ꯀꯕꯣꯛꯁꯤꯒ ꯑꯣꯏꯅ ꯁꯥꯏ ꯃꯃꯥ ꯀꯪꯂꯥ ꯀꯕꯣꯛ ꯌꯥꯝ ꯄꯥꯝꯕꯅꯦ ꯃꯥꯒꯤ ꯂꯩꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯆꯤꯆꯦꯒꯤ ꯃꯅꯦꯝꯄꯣꯛꯅꯤꯅꯦꯗꯤ ꯆꯤꯅꯤ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯆꯥꯁꯦ ꯊꯛꯑꯔꯣꯏ ꯁꯥꯟꯄꯨꯁꯦ ꯀꯪꯂꯥꯒ ꯌꯥꯅꯔꯒ ꯆꯥꯕ ꯍꯥꯎꯋꯦ ꯁꯤꯕꯨꯗꯤ ꯍꯥꯎꯕꯅꯦ ꯁꯤꯇꯛ ꯁꯤꯇꯛ ꯇꯧꯔꯒ ꯅꯠꯇꯦ ꯁꯤꯗ ꯌꯥꯝ ꯌꯥꯕꯀꯣ ꯑꯋꯥꯡꯕꯒ ꯂꯩ ꯅꯨꯡꯊꯤꯟꯗꯗꯤ ꯆꯉꯥꯡꯁꯤꯡ ꯈꯔ ꯌꯥꯝ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯛꯄꯅ ꯍꯥꯎꯋꯦ ꯑꯌꯨꯛꯇ ꯑꯗꯨꯝ ꯆꯥꯉꯧꯕ ꯍꯥꯎꯕ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯊꯕꯛ ꯁꯨꯕꯒꯤ ꯉꯣꯡꯒꯥꯡ ꯃꯄꯥꯟꯗ ꯌꯥꯝ ꯂꯥꯡꯉꯤ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯑꯕ ꯇꯦꯇꯨ ꯇꯨꯝꯊꯈ꯭ꯔꯦ ꯃꯇꯝꯗ ꯑꯩꯅꯗꯤ ꯉꯝꯃꯣꯏ ꯄꯥꯡꯈꯥꯡꯗꯣ ꯍꯥꯎꯅꯤ ꯀꯪꯂꯥꯒ ꯌꯥꯅꯔ ꯆꯥꯕ ꯌꯥꯝ ꯍꯣꯡꯈ꯭ꯔꯕꯩ Kan udah belum jangan. Gua hati lagi ke kaya betul. Dulu kita belak mau. Sekali buat tengah ya. Kayaknya di pasar ini. Nah. Kan atau di mana ya? Ini. Kan. Aku ke
hào ra câu khá bò đá hào khá chốc có tàu tiền anh ta cái câu cá tạm sẽ quayอายุตัวนี้ฉันตามตามเนี่ยสักเนี่ยฝั่งเดินอันเดินเขาขาตาไงไอ้เป็นเนี่ยตามแบบว่าเป็นนักเขาขาแล้วมันเป็นน้ำให้อย่างเนี้ยมันสุกเขาขามันแบบเช่นนี้แกก็ไปเนี่ยตามเนี่ยลงไปในระบบเติมเพียงนะจ้าสวัสดีตุ้มบัติภาบนะเพิ่มบุกสภาบนะลอยเลยว่าเรื่องดูนะมาท่านตะกุยเลี้ยงกับตุ้มตาจากเรื่องนี้ใช่เท่าไหร่ชั่วNungtin nga thora I sumanda blog thai se yeng lai re yeng kham de lai trabani na asigi mapak se ngasi loishalak pa de ko tharis bon pambi su pa de maning da su pundon yam pa de te pundon matan na trami na pan sanda su ta se le adunai lai to kan na ba na tawi ne ko Light case with the current monocang the vapor made the merely ying bene, Aduga has the carbon of the top so high dog, do mapanda, tamake top said away among the matarge, the minor tower, mamana. Mapa masa thadokaga na sup na lumlay na tawos. Amana maring Pwede ang mga itong layo. Macha. Nuksa kusa siti loi re khoi jesu chak thong hori aina hi masa kha dok piraga hoba ka kha lei ne ba ko hoba loi re youtuber gi yum ni na se na khoi hero gi ne na happy re skin care se na ichen nupi gi ne na happy re skin care matam khara ni kaina tore mapa masasi munna yang ngau masak kau toke ni munna yang ngau napa do sak kau toke ni isi nungai tre ne mathun do kusan le ne chang ni do ngai te de ta ge so hayeng ga lau lang to ka ni yong yo ra ga biết rồi mà bố cái này ơi đừng đàn tốn nhàn rồi nữa biết em mà bố ấy thôi đây cái tao rồi thì thằng mui cả cái nhỉ mà chứ cái muốn riêng là mình tao chứ cái muốn riêng là mình chưa ủ rồi bây giờ nè đi lấy tập suy hạt re mình chưa muốn riêng nghe có yang tanah là mình chỉ na Ngay thế sẽ chỉ đôi xe mà bốn cái su mỗi cái su hấp em su tiền xe hấp của tao đi xin xe mà đi đâu coi hi đi cái nói em hấp em xong đã hấp cái video cái đâm ba sang đây mình sang đây là lăng nữa đó giá sẽ có pha biểu tới chưa bây giờ lâu chắp vào chán là bao lên mà mít mặn bị đỏ chán là ba mà mít mặn bị đỏ chán là ba bây giờ bỏ Kuकर to bauda bhi hung rahe, koi raat super di laag tham ho.
ꯍꯜꯂꯕꯣ ꯀꯩꯅꯣꯝꯃ ꯃꯕꯨ ꯍꯥ ꯌꯥꯒꯦ ꯆꯞ ꯆꯥꯔꯦ ꯑꯩꯈꯣꯏꯗꯣ ꯂꯤꯁꯟꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯦ ꯐꯔꯦ ꯆꯠꯈꯤꯗꯣꯔꯦ ꯑꯗꯩ ꯋꯥꯠꯂꯤ ꯑꯗꯩ ꯋꯥꯠꯂꯤ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯨ ꯈꯨꯠ ꯆꯤꯛꯍꯜꯂꯣ Hi baby. Sumana vlog semune. Sumana semune bag tagi. Langtrick langbani sumana semune. ꯆꯠꯈꯤꯗꯣꯔꯦ ꯍꯨꯏꯁꯤꯁꯨ ꯏꯅꯈꯤꯗꯣꯔꯦ ꯄꯨꯒꯦ ꯄꯨꯕꯤꯈ꯭ꯔꯣ ꯑꯗꯨꯝ ꯂꯩꯔꯦ ꯍꯨꯏꯁꯨ ꯁꯨꯔꯨ ꯁꯨꯔꯨ ꯁ꯭ꯋꯥꯏꯗ ꯅꯨꯡꯕꯨ ꯅꯨꯡꯁꯤꯌꯦꯕ ꯅꯨꯡꯁꯥꯁꯤꯁꯨ ꯐꯖꯅ ꯁꯥꯏꯌꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯁꯟꯒ꯭ꯂꯥꯁꯁꯨ ꯌꯥꯝ ꯄꯛꯏꯅꯦ ꯌꯦꯡꯒꯦꯅꯦ ꯁꯟꯒ꯭ꯂꯥꯁ ꯑꯃꯨꯛ ꯂꯧꯔꯦ ꯃꯥꯅ ꯁꯪꯗ꯭ꯔꯣꯞ ꯐꯝꯃꯣ ꯐꯝꯃꯣ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔ ꯍꯥꯏꯔꯣ ꯀꯔꯤ ꯈꯨꯅꯣꯡꯅꯣ ꯇꯧꯔꯤꯁꯦ ꯃꯃꯥ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤꯌꯥ ꯂꯩꯔꯦ ꯁꯤꯠꯂꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯐꯝꯃꯣ ꯐꯝꯃꯣ ꯆꯠꯈꯤꯗꯣꯔꯦ ꯆꯠꯅꯤꯡꯗꯕꯅꯁꯨ ꯂꯣꯏꯔꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯉꯥꯡꯒꯁꯦ ꯊꯥꯗꯣꯛꯄꯁꯤꯒ ꯃꯁꯛꯁꯦ ꯎꯕꯗ ꯀꯞꯅꯤꯡꯉꯦ ꯃꯥꯁꯨ ꯀꯞꯅꯤꯡꯉꯦ ꯆꯠꯈ꯭ꯔꯤꯁꯦ ꯎꯕꯗ ꯈꯪꯉꯦꯕ ꯑꯩꯅ ꯌꯧꯔ ꯍꯥꯏꯔꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯆꯠꯈ꯭ꯔꯦ ꯃꯁꯛꯇꯣꯛꯇ ꯅꯨꯡꯉꯥꯏꯇꯗꯅ ꯄꯤꯒꯦ ꯖꯔ ꯇꯥꯔꯛꯑꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯨ ꯃꯆꯥ ꯊꯥꯗꯣꯛꯑ ꯆꯠꯄꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅꯀꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯂꯨꯖꯕꯤꯔꯒꯦ ꯃꯥꯅ ꯏꯁꯤꯡ ꯊꯥꯡꯒꯠꯄꯤꯔꯝꯃꯦ ꯑꯉꯥꯡꯅꯤꯅ ꯈꯤꯇꯪꯇꯅꯤꯅ ꯏꯁꯤꯡ ꯁꯨꯝ ꯌꯥꯔꯦꯕꯀꯣ ꯃꯆꯥ ꯂꯨꯖꯕꯤꯕ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯏꯔꯨꯖꯔꯕꯅꯤꯅ ꯏꯔꯨꯖꯕꯒꯁꯦ ꯑꯝꯇ ꯀꯠꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎ ꯍꯔꯥꯎꯅꯒ ꯂꯨꯖꯩ ꯍꯥꯏꯁꯤꯅꯦ ꯀꯣ ꯃꯄꯥ ꯆꯠꯀꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯁꯨ ꯆꯠꯈꯤꯕꯁꯦ ꯏꯆꯤꯛ ꯆꯤꯛꯑꯦ ꯌꯥम ꯅꯨꯡꯉꯥꯏꯇꯦ ꯃꯇꯧꯗꯣ ꯎꯕꯗ ꯀꯞꯅꯤꯡ ꯆꯠꯈꯤꯕꯗꯣ ꯅꯨꯄꯥꯅꯤꯅ ꯀꯞꯊꯣꯛꯄꯁꯨ ꯉꯝꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉ ꯆꯠꯈꯤꯕꯗꯣ ꯎꯔ ꯑꯩꯗꯤ ꯄꯤꯒꯦ ꯖꯔ ꯉꯥꯛꯇꯪ ꯇꯥꯔꯛꯑꯦ ꯂꯝꯕꯤꯗꯨꯒ ꯃꯤꯅ ꯎꯈꯤꯗꯦ ꯍꯥꯏꯔꯁꯨ ꯏꯀꯥꯏꯕ ꯆꯤꯆꯦꯅ ꯏꯆꯟꯅꯨꯄꯤ ꯀꯣꯏꯕ ꯄꯨꯊꯣꯛꯎꯕꯗꯣ ꯍꯣꯂꯤ ꯅꯨꯃꯤꯠ ꯇꯥꯕꯅꯤꯅ ꯐꯦꯟꯁꯤꯒꯨꯝꯕꯗꯤ ꯆꯪꯉꯛꯇ꯭ꯔꯦ ꯖꯨꯗꯤꯑꯣ ꯃꯐꯝ ꯑꯅꯤꯗ ꯑꯣꯏꯅ ꯆꯪꯉꯛꯑꯦ ꯄꯣꯠ ꯆꯩ ꯍꯥꯞꯅꯕꯒꯤꯁꯨ ꯂꯩꯔꯨꯅꯕ ꯍꯥꯏꯅꯀೋ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤ ꯑꯅꯤꯒꯤ ꯀꯀꯥꯎ ꯐꯨꯔꯤꯠ ꯁꯨꯠ ꯑꯃꯃꯝ ꯂꯧꯕꯤꯔꯛꯑꯦ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯑꯅꯤꯈꯛ ꯑꯍꯨꯝꯃꯛꯀꯤ ꯐꯤꯗꯣ ꯌꯥꯝ ꯐꯖꯩꯑꯕꯀꯣ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯍꯧꯗ꯭ꯔꯦ ꯅꯝꯍꯧꯗ꯭ꯔꯦꯕ ꯑꯩꯁꯨ ꯀꯥꯎꯗꯅꯀꯣ ꯃꯌꯥꯝ ꯂꯥꯡꯅꯕꯗ ꯑꯗꯨꯒ ꯃꯃꯥꯏꯁꯨ ꯌꯦꯡꯉꯛꯀꯗꯕꯗꯨꯗꯣ ꯐꯖꯕꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯍꯟꯒꯤꯗꯤ ꯌꯥꯎꯗꯕꯅꯦ ꯖꯨꯗꯤꯑꯣꯗꯗꯤꯀꯣ ꯑꯗꯨꯅ ꯑꯩ ꯆꯠꯄꯗ ꯑꯣꯏꯅ ꯍꯥꯞꯄꯤꯔꯒꯦ ꯍꯥꯞꯄꯒ ꯐꯖꯗꯕꯗꯣ ꯍꯥꯞꯄꯗꯣ ꯇꯜꯂꯤ ꯍꯥꯏꯅ ꯂꯧꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯕꯕꯥꯒ ꯕꯨꯕꯣꯛꯒꯤꯗꯤ ꯈꯨꯗꯩ ꯃꯇꯩ ꯑꯣꯏꯅ ꯍꯥꯞꯄꯤꯔꯦꯕꯀꯣ ꯑꯩꯅ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯁꯅꯥꯗꯣ ꯑꯩꯅ ꯈꯤꯇꯪ ꯃꯛꯁꯜꯂꯦ ꯍꯥꯏꯅ ꯕ꯭ꯔꯁꯅ ꯈꯤꯇꯪ ꯁꯦꯡꯗꯣꯛꯈꯤꯕ ꯅꯨꯡꯗꯣ ꯃꯅꯨꯡꯗ ꯐꯖꯅ ꯌꯧꯅ ꯍꯥꯞꯄꯤꯔꯛꯇꯕꯒꯤ ꯅꯨꯡ ꯑꯅꯤꯈꯛ ꯀꯦꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯊꯣꯛꯁꯦ ꯌꯥꯟ ꯂꯩꯔꯦ ꯁꯤꯗ ꯖꯨꯗꯤꯑꯣꯗꯒꯤ ꯀꯣꯝꯕꯣ ꯑꯃꯇ ꯑꯣꯏꯕꯗꯨꯒꯤ ꯑꯩꯅ ꯑꯃꯈꯛ ꯈꯜꯂ ꯂꯧꯔꯤꯅꯦ ꯁꯤ ꯗꯤꯖꯥꯏꯟꯁꯤꯅ ꯅꯨꯡꯁꯤꯌꯦꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯥꯗ ꯆꯠꯂꯒ ꯑꯣꯏꯅ ꯁꯥꯗꯣꯛꯎꯕ꯭ꯔꯥ ꯅꯨꯡ ꯍꯥꯞꯄꯨꯕ꯭ꯔꯥ ꯇꯧꯔꯅꯤ ꯏꯍꯥꯡ ꯍꯥꯡꯉ ꯂꯩꯕꯗꯣ ꯐꯠꯇꯕꯅꯤꯅ ꯑꯩꯅ ꯃꯣꯏ ꯊꯣꯛꯄꯗ ꯁꯅꯥ ꯊꯣꯛꯄ ꯑꯃ ꯈꯔ ꯌꯥꯎꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯁꯤꯁꯦ ꯂꯧꯍꯜꯂꯛꯄꯅꯤ ꯐꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯑꯩꯒꯤ ꯀ꯭ꯔꯣꯞ ꯇꯣꯞ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯨꯅ ꯇꯨꯝꯃꯣꯗꯅ ꯃꯆꯥ ꯃꯤ ꯎꯔ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯃꯆꯥ ꯇꯤꯡ ꯀꯥꯎꯏ ꯑꯛ ꯇꯧꯏꯕ ꯌꯥꯝ ꯊꯒꯣꯏ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯁꯤꯁꯤꯅ ꯑꯩꯒꯤꯅꯤ ꯁꯦꯠꯂꯒ ꯐꯤꯒꯔ ꯌꯥꯝ ꯇꯥꯔꯒ ꯌꯥꯝ ꯐꯖꯩ ꯂꯤꯠꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯤꯁꯨ ꯌꯥꯝ ꯐꯩ ꯃꯌꯥꯝ ꯏꯆꯟꯅꯨꯄꯤꯒ ꯅꯨꯄꯥꯒ ꯆꯠꯇꯣꯔꯤꯁꯦ ꯐ꯭ꯂꯥꯏꯠ ꯀꯦꯟꯁꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯂꯝꯕꯤꯗ ꯍꯜꯂꯛꯑꯦ ꯍꯥꯏꯅ ꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯒꯁꯦ ꯊꯥꯗꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯆꯠꯈꯤꯕꯅꯤ ꯂꯥꯏꯅ ꯈꯔꯗꯤꯒ ꯁꯥꯡꯗꯅ ꯂꯩꯊꯒꯣ ꯍꯥꯏꯅ
ꯇꯝꯕꯤꯔꯝꯕꯒ ꯃꯥꯟꯅꯔꯦ ꯃꯥ ꯆꯠꯅꯤꯡꯗꯕꯗꯣ ꯎꯕꯗ ꯌꯥꯝ ꯆꯪꯉꯦ ꯑꯃꯨꯛ ꯍꯜꯂꯦ ꯅꯪꯅ ꯋꯥꯅꯕ ꯆꯠꯂꯨꯔꯤꯗꯤꯅꯦ ꯑꯩꯁ ꯑꯃꯗꯤ ꯅꯣꯛ ꯇꯧꯔ ꯆꯪꯉꯩꯅꯦ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯑꯩꯗꯤ ꯊꯧ ꯇꯧꯁꯜꯂꯣꯏꯅꯦ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕ ꯊꯥꯖꯗꯅ ꯍꯔꯥꯎꯕ ꯂꯣꯏꯔꯝꯃꯅꯤꯗꯣ ꯈꯨꯂꯥꯛꯁꯦ ꯌꯦꯡꯉꯣ ꯅꯣꯡꯖꯥꯎ ꯇꯥꯔꯛꯑꯝꯃꯦ ꯅꯣꯡꯖꯥꯎ ꯈꯤꯇꯪ ꯈꯤꯛꯇꯔꯝꯃꯦ ꯐꯤꯁꯦ ꯂꯧꯁꯟꯕ ꯀꯥꯔꯛꯄꯅꯦꯕ ꯁꯤꯌꯥ ꯕꯦꯕꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯕꯦꯕꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯕꯦꯕꯤꯁꯨ ꯅꯪꯉꯣꯟ ꯅꯨꯡꯁꯤ ꯍꯥꯏꯅ ꯌꯦꯡꯉꯤꯗꯤ ꯑꯃꯨꯛꯇꯨ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯁꯦ ꯌꯦꯡꯉꯤ ꯃꯆꯤꯟꯗ ꯅꯠꯇꯦ ꯃꯆꯤꯟꯗ ꯅꯝꯁꯤꯜꯂꯨꯅꯨ ꯑꯃꯁꯨ ꯆꯤꯠꯄꯩ ꯇꯧꯋꯤ ꯌꯦꯡꯉꯨ ꯅꯨꯡꯁꯤ ꯇꯧꯅꯤ ꯕꯦꯕꯤꯗ ꯕꯦꯕꯤꯁꯦ ꯇꯨꯃꯤꯟ ꯂꯩ ꯌꯦꯡꯉꯨꯁꯤ ꯕꯦꯕꯤꯗꯣ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯉꯛ ꯐꯩꯗꯣꯛꯑꯒ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯃꯤꯠ ꯉꯛꯀꯗꯕ ꯐꯩꯗꯣꯛꯇꯅ Yes. Kaya yun na nauna. Bye, guys.